Minister Narendra Modi na ANGANGDA NGAMOK PIJARAGA THEMBAGUM Project KHARA SANGABA KHARANA JATRA HULLAGA Manipur Miyambu Themuge Khanduba Manipur Da Lakkadaba Oirabadi Miyam Henna Warounagani HAINA KUMBI Assembly Constituency ki Social Worker SHANJOY AHANTHEM na PHONGDOKKHRE Press thadorokpa video footage amada mahakna makhata na hai July thagi anganba sarukta leibak asigi Prime Minister Narendra Modi Manipur da laklaba yai haiba pawasna chumba oirabadi Prime Minister Modi bu taramna mahaki maikai okani Thengabasu thengna Manipur da laklabadi Manipur Miyam nasu soidana thagatnagani Prime Minister na lakpada Manipur da Popular Government am sembagi Chief Minister wasaklong nabagi oina lakpa khongchet oibiu kuki militant singna haukiba kumja lising aniga kulhumdoigi migi tarik ahum degi hauduna mayum makai tumna maina thadok piduna relief camp ta chahi ani hena wana nelak liba kanglup animaki lising humpu henba IDP sing magi yumda hanjan handuna mahausa gum tangdu leitana leiba ngamnaba mayum makai nongna sabiba mangkriba potchei Madal matum pumnamaki compensation matik chana pibiduna amok khana nungai yaipana khunda laitana leiba phangnaba achauba financial package ama pibiramu Manipur da permanent pitch puraknaba Kuki arm group singa taunariba su abrogate taure laukthok piu Manipur gi ngamkhai amadi apunbigi saktam matam pumnamaki oina tekta kaidana kanagumba amatana amuk khana singnarakpa ngamdanaba leihaunaba India gi constitution article 3 semdoktuna akhanaba provision ama Manipur gi damak hapsinnaba July gi tarik kunma thoi kumja lising aniga kunmanga dagi phamba haugadoriba parliament ki mifamda bill ama puthoklagani haina laukthok piramu amadi Manipur da law gi wangmada Myanmar amadi Bangladesh te gi changsilakliba mitop sing kumja lising aniga kuntret assembly election gi mamangda khandoktuna magi maramda halan kigani madugi damak ngasidagi thabak haurani haina laukthok piramu haina appeal tawrakli loinana hairiba mathaki hiram asida BJP amadi chatminariba MLA sing loinana BJP gi luchingbi pumnamakna Prime Minister Modi bu wakhal tahanba ngamnaba wari sanaduna iraipak asida ngasi thokliba wathok lanthok sing asi pumkokoknaba amadi tungkoina Lamdam asida tangdu leitaba chokhatpa nungaiba lamdam ama oinaba thongna leina Modi ge wari sabiu haidiba thabak sing asibu Prime Minister Modi amadi BJP na thabakta onthok pirabadi Manipur da Prime Minister Modi amadi BJP yumthong khudingda lai oina latna gani haina mahakna makhata ki ibu thangai sengna peace pamba shanti pamba peace ki symbol amani haidana sona hogani mari subada Manipur gi ngamkhai amasung apun mugi saktamda hauja thengkhang kayarak khanna singnaba piraiba akiba piraiba masi bharat ki article 3 se semdu aga amuhana Manipur gi saktamda ngamkhai da akiba amasung singnaba pihalaroi aduna bharat ki constitution gi article 3 se semdu nananaba July kunma thoidagi haugadoriba parliament mifam sida bill oina putho agani haidana lokthok piu aroiba manga subada Manipur da yumthang nariba laibak Myanmar amasung Bangladesh tagi kangon kaina sangsilaktana ngasi Manipur Miyam da mahausa gi tangdu leitaba thugariba lamdam masibu machet tana thugainana bo honara iba mitop mian chasing hana leiminara ba ikhoge nungsi chanana leiminara ba singi marakta Singsiap thajindana ima laibak sibu thugainana na bo honara iba illegal immigrant sing athuba matamda masak khangdok nanaba detection tauba detention tauba amasung magi maramda halallagani khudak asidagi thinthadana ngasidagi thabak hauragani haidana laukthokpiu